Thadoi Nurai amadi Achanba Makhoigi class tamna laglammi Makhoi ahumna lagliba adubu ngairiba Sanareina Mang thaduna Achanba amadi Nuraina chatkringaida Tuminna maningdagi Thadoigi nanganda che ama napsilami Thadoi de kari sukhangda adum chatkirami Thadoi chatkraba matungda Sanareina Ichan amadi lembida onsinduna asumna harai Yengo phazadra Ai mangaire kaina chacharibani do madi Fazare bema nasa sak takchabadunasu hena phazahale Lao girls kumhai yengurase Asumna makhoi ahumna tawribado Thadoi de kari sukhangda adum chatlammi Adubu Thadoi ubada mi punamakna noksilaklammi Kari no mai nanganda thelisina kainom irine kai hai no mai sibo ai samu angawbini kai no hari sibo nali he angak pase yamna urine si kolase ado ito magi se masana iraga thetpadi mande se kanagumba bana thechin beba male hoi se oning boy rasanu akhoi thaunate Thadoi gi nanganda theliba che duda Mina uraga noklibado ningthauna lapna urami Itao yengo asigi nupi Thadoi haibra kaino ase magi nanganda che ama thele aduda mayam jangdana noksinbiraga leirene kaino haise kadaino o kaino mai nanganda thelisibo udene kari haino ayamda lauthopirukhiye ko masa khangdaba male magise Nanganda kainom thele habase ayamta haibirukhi Asomna ningthauna Thadoi gi manakta jangsilakduna asomna hairi Thadoi ngaikhu nangi nanganda kainoma thele ngasaidagi si yenglaga mi loina nok leire nangonda Asi hairaduna ningthauna Thadoi gi nanganda thelibache adu lauthokpirami Kaino kai cheno adubo kadaidagi cheno ai kari irunu sibo ai kemta khangdiye che aduda iriba wahai sing adu ubada Thadoi yamna nungairamde kari su haida tuminna laikhirami mahaki mataw adu ubada achanbana akoibada koyeng yenglami aduda Sanarei amadi mahaki mamanabi sing aduna lapna leptuna nokliba ado mahakna urami nakhoi ahumna oire si tawribase achanba Thadoi da onsilaktuna asumna harai Karisu khaluranu se Thadoi mi fatabagi hidak leite haibaduni laose class su haudoramani jangnana batawrase Nureisu Thadoi gi matawadu ubada wa thaidoktuna asumna harai as kaisu khaluranu se Thadoi aina ngarang haiba notes to nang sema abro amte yenge laose class jangla seba asumna achanba amade Nureina themjin biduna Thadoi ga classroom da jangmina khirami Sanare nangna khallubase ona daina bada adum thoga leire ningthauna lauthokpi khre chedo ho aise loina uiye nabani amta tumin layo kari nu khangde masigi nu pise mana ningthause somat khraba ke nomdi tawre kari no he phiba masina kamaina ningthau somatoi no nangsu onthon thokwa Ado ningthaudi ma adum senaraga leire ai wakhalamta fazana khankige ma na ngambadi yaroi lao class anglase Nurai se nangna haiba notes tune thank you Thadoi ado ai horen yumda fazana amta paroge hayang pura age ko hoyai nana paba loiraga adum puro Fare angangsa ngasigidi sida loirasiko ado aina hairiba assignment to handaki week asida submit tawnanaba honauko aduna nakhoigi grade ta performance hangadawribani assignment asida neglect jaba midi adum phangjadre nasana khanguko Alright everyone, see you in next class.
Nurai, masagi chedo, karam kanda napa ino aidi kemta khangaudre. Ningthauna ubiramdradi aibu chopoidro class ta. Adoni, aisu uhaudiye. Ado mana ubidana lauthokpirido yamna fare. Aisu kemta khangaudre ngasagi do. Ado nang aduda yam hena khanjaluranuda. Hoida, aisu kaisu khandreda. Aisu kita famjarake yabro. Ajanba lao famulawo. As aidi mem thanalgi assignment tugi khanbada mathai amna sare. Nakhoi ani di haibani na faido. Ngai khone. Aisu mem gi assignment to ko ngawba mapa ama yawrini. Karambano haisiba tanase akoi masen. Asomna thadoi ajanba amadi nurai assignment adugi matangda tathok tasin tawrami. Si wairadi ai khanglani. Thank you ajanba. As karigi thank you no he. Sumaina sum tathok tasin tawbase nungai jarini akhoi Noiba ani di khangbani na harauriba aidi kok hena ngawkre. Ngawruranuda. Nangi assignment tusu akhoi ani ga tanaraga adum iminarasi kedawrage. Asomna makhoi ahumna harau wari sanaringai Sanare lembi amadi ichanna makhoi ahumna famliba aduda jangsilaktuna Sanare na thadoida mana pairakliba coffee adu haijilami Aya saye kaino mingonda fu coffee asaba haijila idubo Aya sorry nangdo chawmandana uhodre sawya deko mingonda bo coffee asaba na haijilaga sawya dredi kaino Ibungo bodyguard Soiba haibase tambangam banate. Coffee asabana haizalasu po amoye gaisu unsa athaba pan banina. Asi hairam laga makhoi ahum nok tuna jatkirami. Makhoi ahum jatkraba matungda Nuraina thadoida asumna hari. Thadoi nang kaisu tawdabra coffee do sabanina nang unsa soklamani. Yamna saba oideda kaisu tawde. Ado furit chaloina chure washroom da amta chaminaruse nurai hoi lao chalurase adudi ajanba nang hatang famau ko ibani washroom phawada chaluhige hoi changuro Makhoi ani jatkraba matungda ajanbana matomta famlingai thadoigi notebook table aduda leibado urami Thadoigi nini side. Aina baisin bikrage. Horen class ta pirage. Asumna khalingai wakhalama laktuna note macha ama da kari no khara iduna notebook aduda hachelami. Sanare amuksu lakpa ubada ajanba hawatuna sanare gi manakta jangsinduna asumna hairi. Amtanga ko sanare. Kari no ibungo bodyguard kari haige. Nang kaidawbagino thadoida hochan disturb tawribase Masai thadoigi nanganda che napsilibado nangna ne haiba ai khangi Thadoi nungai khiroi haiduna ai tumina leibani Kari yaba Kari che Nang uhobra Khangbra khangdabra wayam na ngangano ko nakhazai da khupak sina thara adine mi miyam mangsida chopchani nang Hoine nangna aigi khazai da khupak na thage so thaw Adubu thadoida amuhana yelakpadi aina su chapchaba pakhum pirakani nangwanda Ajanbana sanarega asumna ngangnaringaida ngasai table da lehauba thadoigi notebook adu ningthauna urammi sidi thadoigi notebook nine kawram libo waramani ne sida ai baibi khrage asi hairaduna ningthauna thadoigi notebook adu buduna chatkirami Kireda, ekibana loire he. Nangna kari paukhum pidawriba. Hauziki coffee haizin badudi aina uhawdabani hairedana. Nangna papa changsala aga khana hawra ise karigino. Thadoigi kari warige nang. Oiba oidaba nangna thadoida yelakanuko. As chawkhattaba singsiga onchana batalle. Chachilao. Asi haramaga sanare makhoi ahum mafam adudagi chatkirami. Ajanba mana hana famlamba mafam aduda amuk lakpadadi notebook adu leiramdabaduda maha koyeng yengduna thirami Kari no ne tawrisibo
ꯍꯧꯖꯤꯛꯇ ꯁꯤꯗ ꯂꯩꯍꯧꯕꯗꯨꯕꯨ ꯀꯅꯥꯅ ꯄꯨꯈ꯭ꯔꯤꯕꯖꯥꯠꯅꯣ ꯑꯁ ꯅꯣꯠꯕꯨꯛ ꯑꯗꯨ ꯃꯥꯡꯂꯕꯗꯤ ꯊꯥꯗꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯁꯣꯝꯅ ꯑꯆꯥꯟꯕꯅ ꯅꯣꯠꯕꯨꯛ ꯑꯗꯨ ꯐꯅ ꯀꯨꯏꯅ ꯊꯤꯗꯨꯅꯁꯨ ꯃꯍꯥꯛꯅ ꯊꯤꯕ ꯐꯪꯂꯝꯗꯦ ꯁꯣꯝꯗꯅ ꯅꯨꯔꯩ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯇ ꯆꯨꯔꯤꯕ ꯑꯗꯨ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯅꯤꯡꯊꯧ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏ ꯁꯦ ꯅꯪꯒꯤ ꯅꯣꯠꯕꯨꯛ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯦꯟꯇꯤꯟꯗ ꯊꯦꯡꯅꯔꯛꯄꯅꯦ ꯅꯪꯒꯤ ꯅꯃꯤꯡ ꯊꯥꯕꯗꯨꯗ ꯑꯩꯅ ꯄꯥꯏꯔꯛꯑꯕ ꯅꯪꯉꯣꯟꯗ ꯄꯤꯒꯦꯅ ꯑꯣ ꯍꯣꯏ ꯃꯥꯅꯦ ꯑꯩꯒꯤꯅꯦ ꯑꯗꯣ ꯑꯆꯥꯟꯕꯁꯨ ꯂꯩꯍꯧꯕꯅꯦ ꯑꯩꯅ ꯎꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯍꯧꯗꯤꯌꯦ ꯑꯗꯣ ꯊꯥꯗꯣꯏ ꯉꯁꯥꯏ ꯃꯦꯝꯅ ꯍꯥꯏꯔꯝꯕ ꯑꯦꯁꯥꯏꯟꯃꯦꯟꯁꯤꯡꯗꯣ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦꯕ ꯅꯪ ꯈꯔ ꯑꯝꯇ ꯇꯥꯛꯄꯤꯒꯦꯔꯥ ꯑꯩꯗꯤ ꯑꯗꯨ ꯄꯤꯍꯧꯗ꯭ꯔꯗꯤ ꯒ꯭ꯔꯦഡꯁ ꯌꯥꯝꯅ ꯐꯪꯗꯣꯏ ꯃꯥꯟꯗꯤꯌꯦ ꯍꯣꯏ ꯌꯥꯅꯤꯌꯦ ꯈꯪꯗꯕꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯥꯟꯅꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯝꯒꯦꯔꯥ ꯑꯩ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯣꯏ ꯑꯁꯣꯝꯅ ꯅꯤꯡꯊꯧꯅ ꯊꯥꯗꯣꯏꯒꯤ ꯅꯝꯕꯔ ꯂꯧꯔꯝꯃꯤ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯣꯜ ꯇꯧꯔꯛꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯄꯔꯞ ꯆꯠꯈꯤꯔꯝꯃꯤ ꯅꯤꯡꯊꯧꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯑꯆꯥꯟꯕ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏ ꯅꯪꯒꯤ ꯅꯣꯠꯕꯨꯛꯇꯣ ꯀꯦꯟꯇꯤꯟꯗ ꯑꯁꯤ ꯍꯥꯏꯕ ꯍꯧꯔꯛꯄꯗ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠꯇ ꯃꯥꯒꯤ ꯅꯣꯠꯕꯨꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯕꯗꯣ ꯎꯕꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯦ ꯅꯪꯒꯤ ꯅꯣꯠꯕꯨꯛꯇꯣ ꯀꯅꯥꯅ ꯄꯤꯔꯝꯃꯤꯅꯣ ꯀꯦꯟꯇꯤꯟꯒꯤ ꯇꯦꯕꯜꯗ ꯂꯩꯍꯧꯕꯅꯦ ꯍꯧꯖꯤꯛꯇ ꯅꯤꯡꯊꯧꯅ ꯄꯤꯔꯝꯕꯅꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯀꯥꯎꯔꯝꯃꯕ ꯑꯣ ꯐꯔꯦ ꯄꯤꯔꯝꯂꯗꯤ ꯑꯩꯗꯤ ꯀꯣꯏꯊꯤ ꯊꯤꯔꯨꯔꯤꯅꯦ ꯀꯦꯟꯇꯤꯟꯗ ꯑꯗꯣ ꯅꯪꯒꯤ ꯀꯣꯐꯤ ꯁ꯭ꯇꯦꯟꯗꯨꯗꯤ ꯀꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦ ꯎꯟꯁꯥꯗꯗꯤ ꯀꯩꯁꯨ ꯁꯣꯛꯇꯕ꯭ꯔꯣ ꯁꯣꯛꯑꯝꯗ꯭ꯔꯦ ꯀꯩꯁꯨ ꯌꯥꯝ ꯍꯦꯟꯅ ꯁꯥꯕ ꯑꯣꯏꯗꯦꯗ ꯐꯨꯔꯤꯠꯇ ꯆꯨꯁꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯊꯥꯗꯣꯛꯎꯕꯩ ꯋꯥꯅꯤꯗ ꯃꯣꯏ ꯑꯍꯨꯝꯁꯦ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯦ ꯉꯔꯥꯡꯗꯒꯤ ꯃꯈꯣꯏꯅ ꯇꯧꯔꯛꯏ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯇꯁꯦꯡꯅ ꯁꯣꯏꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯑꯗꯨꯗ ꯁꯨꯝ ꯈꯟꯖꯜꯂꯒ ꯂꯩꯔꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯅꯕꯅꯦ ꯑꯩꯗꯤ ꯉꯁꯥꯏꯅ ꯀꯥꯎꯈ꯭ꯔꯦꯗ ꯆꯨꯝꯃꯦ ꯅꯪꯅ ꯍꯥꯏꯗꯨꯕꯨꯗꯤ ꯐꯔꯦ ꯍꯥꯏꯒꯨꯝꯗ ꯃꯣꯏꯒꯤ ꯋꯥꯁꯦ ꯉꯥꯡꯅꯔꯒꯨꯝꯁꯤꯗ ꯐꯔꯦ ꯑꯗꯨꯗꯤ ꯀ꯭ꯂꯥꯁ ꯆꯪꯅꯕ ꯇꯧꯔꯁꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯅꯣꯏꯕꯤ ꯑꯁꯤꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯤꯕꯣ ꯅꯪꯒꯤꯁꯦ ꯃꯉꯣꯟꯗ ꯀꯩꯅꯣꯝ ꯈꯟꯕ ꯃꯥꯜꯂꯤꯗ ꯀꯔꯤꯕꯨ ꯈꯜꯂꯨꯗꯣꯏꯅꯣꯍꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯥ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯁꯦ ꯑꯩ ꯀꯣꯟꯅ ꯍꯥꯏꯒꯦ ꯃꯤ ꯅꯪꯕꯣ ꯃꯔꯝ ꯑꯃ ꯂꯩꯕꯩꯅꯦ ꯍꯥꯏꯕ ꯑꯇꯩ ꯂꯩꯔꯤꯉꯥꯏꯀꯣ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯁꯤꯒꯤ ꯃꯌꯥꯏ ꯊꯪꯕꯤꯁꯤꯔꯣ ꯍꯣꯏꯅꯦ ꯁꯅꯥꯔꯩ ꯀꯧꯕꯅꯦ ꯀꯔꯤꯒꯤꯅꯣ ꯑꯁꯤꯗ ꯑꯃꯨꯛ ꯅꯞꯄ ꯍꯧꯔꯒꯦꯔꯣ ꯑꯁ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯄꯪꯉꯥꯡꯗ ꯍꯦꯛ ꯉꯥꯡꯉꯗꯅ ꯑꯩ ꯀꯣꯛ ꯉꯥꯎꯁꯜꯂꯦꯗ ꯅꯪꯒꯤ ꯅꯑꯣꯡꯁꯦ ꯍꯣꯏꯁꯦ ꯅꯪ ꯉꯥꯎꯗꯧꯕ ꯅꯇꯣꯝꯇ ꯑꯗꯨꯝ ꯉꯥꯎ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯅꯝꯕꯔ ꯑꯃꯨꯛꯇ ꯂꯧꯔꯛꯑꯣ ꯅꯪꯅ ꯂꯧꯕꯗꯤ ꯀꯩꯗꯧꯒꯦ ꯏꯇꯥꯎ ꯅꯪꯁꯦ ꯆꯒꯠ ꯌꯥꯝ ꯉꯥꯡꯉꯦ ꯑꯁꯦꯡꯕ ꯑꯩꯅ ꯂꯧꯔꯛꯑꯣꯗꯤ ꯀꯣ ꯍꯦꯛ ꯂꯧꯔꯛꯑꯣ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯏꯆꯟꯗ ꯍꯪꯉꯒꯦ ꯏꯆꯟ ꯍꯥꯏꯁꯤꯅ ꯀꯔꯝꯕꯅꯣ ꯃꯥꯒ ꯍꯦꯛ ꯆꯠꯃꯤꯟꯅꯕ ꯃꯁꯝ ꯇꯦꯟꯕꯤꯗꯣ ꯑꯣ ꯑꯗꯨꯗꯤ ꯑꯃꯁꯤꯅ ꯂꯦꯝꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯝꯃꯅꯤ ꯃꯥꯅꯦ ꯑꯗꯣ ꯏꯇꯥꯎ ꯍꯌꯦꯡꯗꯤ ꯁꯟꯗꯦꯅꯤ ꯑꯩꯒ ꯊꯕꯛ ꯑꯃꯇ ꯆꯠꯃꯤꯟꯅꯔꯨꯁꯤꯗꯅ ꯀꯔꯤ ꯊꯕꯛꯅꯣ ꯑꯩꯈꯣꯏ ꯏꯅꯦ ꯑꯃ ꯃꯌꯨꯝ ꯄꯥꯜꯂꯦ ꯑꯁꯤꯗ ꯃꯣꯏꯗ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯦ ꯉꯁꯤ ꯆꯪꯂꯝꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯊꯦꯡꯗꯣꯏ ꯃꯥꯜꯂꯕ ꯍꯌꯦꯡ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯔꯤꯀꯥꯟꯁꯤꯗ ꯈꯔ ꯉꯟꯅ ꯆꯠꯀꯦ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯊꯥꯗꯣꯏꯁꯨ ꯁ꯭ꯋꯥꯏꯗꯒꯤꯅꯦ ꯍꯥꯏꯒꯨꯝ ꯇꯧꯕꯅꯦ ꯃꯣꯏꯒ ꯅꯛꯅꯕ꯭ꯔꯣ ꯑꯁ ꯑꯗꯨꯒꯗꯤ ꯈꯪꯗꯦꯍꯦ ꯑꯩꯁꯨ ꯊꯥꯗꯣꯏ ꯀꯣꯏꯄꯥꯟ ꯄꯥꯟꯅꯕꯗꯧꯅ ꯑꯩꯕꯨ ꯊꯥꯗꯣꯏꯒꯤ ꯌꯨꯝ ꯈꯪꯕꯁꯨ ꯅꯠꯇꯅ ꯃꯥ ꯁ꯭ꯋꯥꯏꯗꯒꯤꯅꯤ ꯍꯥꯏꯕ ꯐꯥꯎ ꯈꯪꯗꯦ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯁꯅꯥꯔꯩ ꯍꯪꯉꯝꯕꯗ ꯉꯥꯏꯔꯤ ꯃꯥꯏ ꯊꯥꯗꯣꯏ ꯑꯁꯤ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯐꯔꯦ ꯍꯌꯦꯡ ꯆꯠꯂꯨꯔꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯀ꯭ꯂꯥꯁ ꯂꯣꯏꯅꯔꯗꯨꯅ ꯃꯍꯩꯔꯣꯏ ꯄꯨꯝꯕ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ 이베마 ꯅꯪ ꯇꯥꯃꯣꯁꯨ ꯍꯜꯂꯛꯂꯅꯤ ꯆꯥ ꯑꯝꯇ ꯊꯥꯡꯒꯠꯀꯦꯀꯣ ꯑꯩ ꯍꯜꯂꯛꯄꯒꯅꯦ ꯃꯥꯒꯤꯗꯤ ꯆꯥ ꯑꯝꯇ ꯊꯛꯀꯦ ꯍꯥꯏꯔꯛꯑꯅꯤ ꯍꯣꯏ ꯏꯅꯝꯃ ꯍꯋꯥꯏ ꯊ꯭ꯔꯥꯛꯁꯦ ꯌꯥꯔꯗ꯭ꯔꯣ ꯌꯥꯔꯅꯤ ꯉꯥꯏꯈꯣꯅꯦ ꯍꯦ ꯅꯪꯕꯣ ꯀꯥꯎꯕꯨ ꯀꯥꯎꯋꯦ ꯊꯪꯅꯕꯒꯤ ꯏꯆꯦ ꯊꯔꯣꯗꯣ ꯉꯁꯥꯏ ꯂꯥꯛꯂꯝꯃꯦ ꯅꯪꯅ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯤꯉꯩꯗ ꯂꯥꯛꯂꯝꯕꯅꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯟꯗꯛ ꯀ꯭ꯂꯥꯁ 7 ꯀꯥꯔꯅꯤꯌꯦ
ꯅꯪꯕꯨ ꯇꯨꯏꯁꯟ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ ꯍꯥꯏꯔꯝꯕꯅꯦ ꯑꯩꯅ ꯅꯪ ꯍꯜꯂꯛꯑꯒ ꯍꯪꯒꯦ ꯍꯥꯏꯈꯤꯕꯅꯤ ꯇꯥꯛꯄꯤꯕꯕꯨꯗꯤ ꯌꯥꯏꯌꯦ ꯑꯗꯨꯗ ꯑꯩꯁꯨ ꯀꯣꯂꯦꯖ ꯆꯠꯄꯅꯤꯅ ꯍꯣ ꯅꯪ ꯍꯜꯂꯛꯑꯒ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯍꯦꯛ ꯇꯥꯛꯄꯤꯔꯣꯁꯦ ꯃꯥꯅꯅꯦ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯕꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯏꯆꯦ ꯍꯩꯃꯥ ꯏꯕꯦꯝꯃꯁꯨ ꯍꯜꯂꯛꯑꯝꯃꯦꯗꯅ ꯍꯩꯃꯥ ꯊꯥꯔꯣ ꯆꯪꯉꯛꯑꯣ ꯆꯪꯉꯛꯑꯣ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯅꯪꯒꯤ ꯋꯥꯅꯦ ꯍꯥꯏꯅꯔꯝꯃꯤꯁꯦ ꯑꯗꯨꯅꯤꯅꯦꯍꯦ ꯏꯆꯦ ꯏꯕꯦꯝꯃ ꯑꯩꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯂꯤꯕꯁꯦ ꯑꯩꯅꯅꯦ ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯔꯦ ꯑꯔꯥꯞꯄꯗ ꯇꯨꯏꯁꯟ ꯇꯝꯕꯁꯦ ꯌꯥꯝꯅ ꯆꯠꯍꯟꯅꯤꯡꯗꯕ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯤꯅꯕꯁꯨ ꯂꯩꯇꯦꯗꯣ ꯑꯗꯒꯤ ꯀ꯭ꯂꯥꯁꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯋꯥꯡꯕ ꯅꯠꯇ꯭ꯔꯤꯕꯅꯤꯅꯅꯦ ꯑꯗꯣ ꯏꯕꯦꯝꯃ ꯊꯥꯗꯣꯏ ꯅꯪꯅ ꯅꯠꯇꯅ ꯇꯥꯛꯄꯤꯅꯕ ꯂꯩꯇꯦ ꯇꯥꯛꯄꯤꯗꯕ ꯌꯥꯔꯣꯏꯀꯣ ꯅꯪ ꯍꯣꯏ ꯍꯣꯏ ꯏꯅꯦ ꯑꯩꯅ ꯀꯣꯂꯦꯖ ꯍꯜꯂꯛꯂꯒ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯇꯥꯛꯄꯤꯕ ꯍꯥꯏꯗꯨꯅꯦ ꯑꯗꯨꯅꯦ ꯏꯕꯦꯝꯃ ꯅꯨꯡꯉꯥꯏꯖꯔꯦꯗꯀꯣ ꯑꯩꯗꯤ ꯏꯅꯦꯅꯅꯦ ꯅꯪꯒꯤ ꯁꯦꯜꯒꯥꯗꯣ ꯑꯗꯨꯝ ꯈꯪꯅ ꯇꯧꯔꯛꯀꯅꯤꯀோ ꯀꯔꯤꯒꯤ ꯁꯦꯜꯅꯣꯗ ꯏꯅꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕꯒꯤꯕꯨ ꯑꯦ ꯀꯔꯤꯒꯤ ꯄꯤꯗꯅꯤ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯣꯝꯆꯧꯁꯨ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯂꯝꯃꯤ ꯍꯩꯃꯥ ꯏꯕꯦꯝꯃ ꯊꯥꯔꯣ ꯅꯪꯁꯨ ꯂꯩꯔꯝꯃꯦ ꯍꯣꯏ ꯇꯥꯗ ꯊꯥꯗꯣꯏꯁꯦ ꯑꯩꯈꯣꯏ ꯂꯤꯟꯊꯣꯏꯕꯨ ꯂꯥꯏꯔꯤꯛ ꯈꯔ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤꯕ ꯑꯗꯨꯗꯤ ꯊꯥꯗꯣꯏ ꯅꯪ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯂꯥꯛꯑꯣꯀꯣ ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯏꯅꯦ ꯍꯩꯃꯥ ꯊꯥꯔꯣ ꯑꯩꯁꯦ ꯆꯥ ꯊꯥꯡꯒꯠꯀꯦ ꯇꯧꯔꯝꯕꯅꯦ ꯆꯥ ꯊꯛꯈꯤꯁꯦ ꯉꯥꯏꯈꯣꯗꯅ ꯉꯥꯏꯍꯥꯛꯇ ꯏꯆꯦ ꯑꯩ ꯊꯛꯑꯔꯣꯏ ꯃꯣꯏ ꯃꯄꯥꯕꯨꯡꯁꯨ ꯍꯜꯂꯛꯑꯝꯃꯅꯤꯌꯦ ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯍꯌꯦꯡ ꯀꯣꯟꯅ ꯑꯃꯨꯛ ꯊꯛꯑꯁꯤꯀꯣ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯥꯗꯣꯏ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯉꯁꯥꯏꯒꯤ ꯀꯣꯂꯦꯖꯀꯤ ꯑꯦꯁꯥꯏꯟꯃꯦꯟꯁꯤꯡ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯅꯣꯠꯕꯨꯛ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯈꯔ ꯄꯨꯊꯣꯔꯛꯂꯝꯃꯤ ꯅꯣꯠꯕꯨꯛꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯂꯧꯊꯣꯔꯛꯄꯗ ꯉꯁꯥꯏ ꯅꯨꯔꯩꯅ ꯋꯥꯏꯒꯦ ꯍꯥꯏꯔꯝꯕ ꯅꯣꯠꯕꯨꯛ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯍꯩꯃꯥ ꯁꯤꯗꯤ ꯉꯁꯥꯏ ꯅꯨꯔꯩꯅ ꯋꯥꯏꯒꯦ ꯍꯥꯏꯔꯝꯕꯗꯨꯅꯦ ꯑꯩꯗꯤ ꯀꯥꯎꯗꯅ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒ ꯄꯨꯔꯛꯂ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯣꯠꯕꯨꯛ ꯑꯗꯨ ꯐꯥꯛꯇꯣꯛꯂꯨꯕꯗ ꯉꯁꯥꯏ ꯑꯆꯥꯟꯕꯅ ꯍꯥꯞꯆꯤꯟꯈꯤꯕ ꯅꯣꯠ ꯃꯆꯥ ꯑꯗꯨ ꯊꯦꯡꯅꯔꯛꯏ ꯑꯦ ꯀꯩꯅꯣ ꯁꯤꯗ ꯏꯔꯤꯁꯤꯅ ꯊꯥꯗꯣꯏ ꯉꯁꯤꯗꯤ ꯊꯥꯅꯤꯜꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯥ ꯁꯣꯏꯗꯅ ꯌꯦꯡꯉꯨꯀꯣ ꯀꯔꯤꯒꯨꯝꯕ ꯊꯥꯖꯅ ꯅꯪ ꯎꯕꯗ ꯏꯀꯥꯏꯗꯨꯅ ꯂꯩꯆꯤꯜꯂꯛꯇ ꯂꯣꯠꯈ꯭ꯔꯕ ꯅꯪꯅ ꯍꯦꯟꯅ ꯐꯖꯩ ꯇꯥꯛꯂꯤꯅꯤ ꯌꯣꯔ ꯁꯤꯀ꯭ꯔꯦꯠ ꯑꯦꯗꯃꯥꯏꯔꯔ ꯑꯦ ꯀꯅꯥꯅ ꯏꯔꯒ ꯍꯥꯞꯄꯝꯃꯤꯅꯣ ꯁꯤꯕꯣ ꯑꯁꯤ ꯈꯜꯂꯤꯉꯩꯗ ꯉꯁꯥꯏ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯅꯣꯠꯕꯨꯛ ꯄꯤꯔꯛꯄꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯑꯦ ꯁꯤꯕꯨ ꯅꯤꯡꯊꯧꯅ ꯍꯥꯞꯄꯒ ꯄꯤꯔꯛꯂꯤꯕ ꯑꯣꯏꯔꯖꯥꯠꯂꯣ ꯑꯁꯤ ꯈꯜꯂꯤꯉꯩꯗ ꯅꯨꯔꯩꯅ ꯊꯥꯗꯣꯏꯗ ꯐꯣꯟ ꯇꯧꯔꯛꯏ ꯊꯥꯗꯣꯏ ꯑꯩꯗꯤ ꯉꯁꯥꯏ ꯅꯪꯒꯤ ꯅꯣꯠꯕꯨꯛꯇꯣ ꯋꯥꯏꯕ ꯑꯗꯨꯝ ꯀꯥꯎꯔꯦ ꯍꯌꯦꯡ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯑꯃꯨꯛꯇꯒ ꯄꯨꯔꯛꯀꯦꯔꯥ ꯑꯗꯨꯅꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯎꯔꯒ ꯅꯤꯡꯁꯤꯡꯂꯛꯏꯅꯦ ꯍꯣꯏ ꯑꯩ ꯃꯟꯗꯦꯗ ꯑꯃꯨꯛ ꯄꯨꯕꯤꯔꯛꯂꯒꯦ ꯑꯗꯣ ꯅꯨꯔꯩ ꯅꯣꯠꯕꯨꯛ ꯃꯅꯨꯡꯗ ꯀꯩꯅꯣꯝꯃ ꯌꯥꯎꯔꯝꯃꯦ ꯀꯔꯤ ꯌꯥꯎꯔꯝꯃꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯀꯅꯥꯅ ꯏꯔꯤꯅꯣ ꯈꯪꯗꯤꯌꯦ ꯅꯣꯠ ꯃꯆꯥ ꯑꯃ ꯌꯥꯎꯔꯝꯃꯦ ꯃꯁꯤꯁꯦ ꯅꯤꯡꯊꯧꯅ ꯍꯥꯞꯆꯤꯜꯂꯛꯄ ꯃꯥꯜꯂꯦ ꯑꯦ ꯀꯔꯤ ꯍꯥꯏꯅ ꯏꯔꯛꯏꯅꯣ ꯃꯥꯗꯤ ꯍꯌꯦꯡ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯄꯨꯔꯛꯑꯒꯦ ꯑꯗꯨꯒ ꯌꯦꯡꯉꯣ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯌꯦꯡꯂꯒꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯑꯗꯨꯗ ꯏꯔꯛꯂꯤꯕ ꯋꯥꯔꯣꯜ ꯑꯗꯨ ꯊꯥꯗꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯖꯗ ꯌꯦꯡꯂꯝꯃꯤ ꯊꯥꯗꯣꯏ ꯊꯥꯖꯕꯨ ꯌꯦꯡꯅ ꯅꯤꯡꯊꯧꯕꯨ ꯅꯤꯡꯁꯤꯡꯂꯛꯏ